Ngam kurumjari dong beri basi Sktv'S News ni Sktv'S News ki the Mike Mengi series go to relief camp ki ngasi gi khuna luxury wo pharmacy langmaidong da leiba langmaidong girls high school hariba school asida hangliba relief camp asida leiriba miyoi sing asiga unaduna kari kari haning liba ge habadu khangdaba ge tanja du lawjage mi yeng tamas Makai nam dewe biram no. Mari suno doi ni. Isana pi de lere na patta. Na pat mai sa kare da na hoje. Isana pi de kong chi ada da na kong isana pi im da lere na pat na karim da hai bi rak le chu pa ba chang ba ya ba ya karim da hai da min da hidem pun si ni la da de bok de. Ado kano sunu yo mi chang madi hong na bra. Sunu di mi chang ba hong na re kara di lai na re ba ko. Yaw ko thang na ba kara budi chak pa du budi kara sa ba yaw government kara chang ba kara su chang ta ba su yaw ma ne. Sunu budi mi chang na re sunu dai ni ma je dai chan pi na pa te ma yum pan ba. Ma ge da ngam da kong ngam da lai ba ne ba ko. Kari ko ba ta rak tre mo ji ka mai tau de na khang de je pa ba. Sunu dai di chai chu budi lai ba adu ai adu lai tra min na su chang de da i ma de. Ado zalai basa kari kari awara passing lai. What? Jangan ning mai tadi memang mudi lerem mani ko. Ado bosi madi miyang changbir de kha fani hai basa kari kari. Miyang changba badi hoi wana badi bolon te ana memang disira hai na raga awala pa nai dana badi honari ebo ko. Miyoi basi pian ba badi lai te dana mi aji yum la lai traga so apian badi kaya lai te adru jo. Wana badi hona biri ado hojik se. Awat pa lai te da kari no. Kari wa hai dam akong kala yelak pa piron kala dana jam sup di thari kum si gibdi yelak te akong gidi yelak eba ko. Adu kari awak la pa ibo adu mangare da ibo ngoi ma hoi awak ibo kari wa hai ni. Kumba kumba kari kumba adagi kogi yum bai chak pagi yum kano to bai so amta phangde paisa ka Kay ram dewe biram ni ma. serau dai Serau dagi. Serau yo jik mi chang bu yan adri bo. Kagari chang ma mali ko. khagadi changa ba khoi di paisa khaga changna raga sa ba lo shat ba ngak ta ngai re ba ra khoi di paisa amta changde khoi di kha ba dai Amana changdri. changri O khara madi phang na ba su yaw re khara. yaw re khram di phangna ba yaw de lo shan re ba amta lo sam ba yaw re ba amta Cha ba thak budi kamai tau pidi si de relief sa camp ba sida. thak pudi jili kem de khaga yem ba du ga dumai taw na khaga sari khaga lagi khoi ju sidagi di thina khaga taw ra sari yum changba lai pi si Ado ising mai sing khongham khunham di dom kasu khudong cha de bat lai tabra kamai tau. sida khoi khara khara di wa le wala pukri da mu chat le khoi thung ba ngam de ba di thina pi rak pa so se email na khara ga pi re ado email ji pi bu do ma jo paisa ka phang de na son de di thiri ga khaga taw ra ga taw ri balam ta jing da khaga lo ra ga taw ri mom pa wa le ho ji batin wa li Batin di sulai boleh tre. Batin di ko mo na kom yengi bedo. Adu kakta ati akai ngata nangare yang no wana laire hai badi aida cida nungai na di lai tie da. Sa ba ji ayam bada hawai ta sa bo in daure. Jang ha bu kam te pi de bro. Adu ni marak mak ti pi to ina pi de da adu ai na ko na hai na ko. Ima na hai bada jang ha bu cha do chu mana masing do. Khara to ina pi sa haningi.
ꯑꯗꯨ ꯀꯌꯥ ꯆꯥꯗꯦ ꯍꯋꯥꯏꯅ ꯑꯌꯥꯝꯕ ꯍꯋꯥꯏ ꯈꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯔꯒ ꯑꯍꯥꯎꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯊꯥ ꯑꯃꯗ ꯀꯌꯥꯒ ꯆꯥꯏ ꯍꯞꯇꯥ ꯑꯃꯗ ꯀꯌꯥꯒ ꯆꯥꯏ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯆꯥꯈꯤꯕꯗꯩ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯉꯥ ꯈꯔ ꯑꯣꯀꯦ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯃꯇꯥꯡꯅ ꯌꯥꯗꯕꯅ ꯂꯥꯛꯑꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕꯤꯔꯤꯕ ꯆꯦꯡ ꯍꯋꯥꯏ ꯆꯥꯔꯒꯁꯨ ꯌꯥꯝꯅ ꯍꯥꯎꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯥ ꯃꯁꯤꯡꯗꯨ ꯈꯔ ꯄꯤꯖꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯨꯝ ꯅꯝꯖꯕ ꯌꯥꯕ꯭ꯔꯥ ꯆꯪꯉꯒ ꯑꯩ ꯀꯥ ꯑꯃꯗ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯌꯥꯝꯅ ꯎꯍꯟꯖꯔꯛꯀꯦ ꯁꯤꯅꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯊꯥꯔꯒ ꯇꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯊꯦꯡꯅꯔꯝꯗꯣꯏꯅꯤ ꯏꯪꯕ ꯐꯥꯎꯕ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯔꯧꯗꯒꯤ ꯆꯥꯛ ꯆꯥꯕꯤꯌꯨ ꯅꯠꯇ꯭ꯔꯣ ꯆꯥꯕꯤꯌꯨ 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 ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯀꯣꯟ ꯐꯦꯡꯉꯝꯃꯤꯔꯣ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯧ ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯨꯝꯕꯨ ꯍꯦꯟꯕ ꯂꯩ ꯄꯣꯟꯇꯦꯗ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯃꯥ ꯁꯦꯔꯧꯗꯒꯤ ꯑꯧ ꯑꯌꯥꯝꯕꯅ ꯁꯦꯔꯧ ꯁꯨꯅꯨꯗꯒꯤ ꯑꯣꯏꯗꯣꯏꯔꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯣ ꯑꯗꯣ ꯁꯦꯔꯧꯒꯤ ꯌꯨꯝꯗꯤ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯌꯨꯝ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯣ ꯑꯗꯣ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥꯁꯦ ꯈꯔꯗꯤ ꯄꯤꯕꯤꯔꯛꯑꯕꯣ ꯑꯧ ꯈꯔꯗꯤ ꯄꯤꯔꯛꯑꯦ ꯑꯣ ꯁꯨꯡꯐꯪ ꯐꯪꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯌꯥꯎꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯁꯤ ꯃꯇꯝ ꯀꯌꯥꯝ ꯂꯩꯔꯒꯗꯤ ꯌꯨꯝ ꯁꯥꯕꯗꯣ ꯂꯣꯏꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯄꯩꯁꯥ ꯄꯤꯊꯔꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯃꯁꯦ ꯏꯕꯨꯡꯉꯣ ꯄꯩꯁꯥꯁꯤꯅ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯆꯦ ꯀꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨ ꯃꯊꯛ ꯀꯨꯞꯀꯗꯧꯕ ꯀꯩꯅꯣ ꯇꯧꯒꯗꯧꯕꯗꯣ ꯈꯔ ꯋꯥꯠꯂꯤꯕ ꯑꯗꯣ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯂꯩꯉꯣꯏ ꯁꯨꯔꯤ ꯏꯆꯥ ꯅꯤꯄꯥꯁꯨ ꯃꯄꯥꯡꯒꯜꯗ ꯁꯣꯟꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯍꯅꯨꯕꯗꯨꯁꯨ ꯆꯍꯤ 40 ꯍꯦꯜꯂꯦ ꯀꯔꯤ ꯁꯨꯗꯧꯔꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯍꯤ 60 ꯍꯦꯜꯂꯦ ꯑꯗꯨ ꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅꯒꯤ ꯂꯩꯉꯣꯏ ꯁꯨꯕꯗ ꯑꯗꯨꯝ ꯌꯥꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯧ ꯂꯩꯌꯦ ꯑꯥꯗ ꯏꯆꯥ ꯅꯤꯄꯥꯒ ꯑꯗꯒꯤ ꯃꯧꯒ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯤ ꯆꯦꯟꯗꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗꯀꯣ ꯑꯧ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯕ ꯍꯥꯏꯔꯤꯁꯦ ꯑꯃ ꯏꯁꯨ ꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯀꯨꯝꯁꯤ 10 ꯊꯥꯗꯧꯔꯤꯑꯕꯀꯣ ꯃꯥꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯑꯗꯒꯤ ꯑꯅꯤꯗꯨꯅ ꯑꯃꯅ 8 ꯀꯥꯗꯧꯔꯤꯕ ꯑꯃꯅ 6 ꯀꯥꯗꯧꯔꯤꯕ ꯃꯤꯡ ꯆꯟ ꯉꯝꯗ꯭ꯔꯤ ꯃꯃꯤꯡ ꯆꯜꯂꯒ ꯀꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ ꯃꯤꯡ ꯆꯟꯕ ꯈꯣꯠꯄ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯈꯨꯗꯣꯡ ꯍꯥꯏꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯦ ꯊꯥꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯆꯦꯔꯪ ꯊꯥꯔꯒ ꯆꯔꯨꯒꯤ ꯃꯣꯝꯄꯥꯛꯁꯤꯡꯁꯦ ꯊꯥꯔꯒ ꯂꯩꯕꯒꯤ ꯐꯤꯕꯝꯅꯤ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯥꯄꯠꯇꯒꯤ ꯑꯣ ꯑꯗꯣ ꯏꯁꯥꯒꯤ ꯌꯨꯝ ꯀꯩꯗꯤ ꯂꯣꯏꯅꯃꯛ ꯃꯩ ꯆꯥꯎꯔꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯅꯄꯜꯂꯁꯤ ꯄꯨꯔꯥ ꯔꯦꯗ ꯖꯣꯟꯅꯦ ꯔꯦꯗ ꯖꯣꯟꯅꯦꯕ ꯆꯪꯕ ꯌꯥꯕ ꯖꯒꯥ ꯅꯠꯇꯦ ꯆꯪꯕ ꯖꯒꯥ ꯌꯥꯕ ꯖꯒꯥ ꯌꯥꯝꯅ ꯅꯠꯇꯦ ꯅꯥꯇꯩ ꯆꯥꯗꯕ ꯖꯒꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯂꯩꯕ ꯖꯒꯥꯗꯤ ꯂꯩꯕꯥꯛ ꯊꯤꯕꯅꯤ ꯑꯣ ꯏꯁꯥꯁꯨ ꯁꯣꯏꯅꯔꯦ ꯑꯣ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯒꯤ ꯅꯤꯛꯏꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡꯁꯨ ꯈꯔ ꯇꯞꯊꯔꯛꯄꯒ ꯃꯌꯥꯝꯗꯤ ꯆꯪꯅꯕ ꯍꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯔꯧꯔꯣꯝ ꯁꯨꯅꯨꯔꯣꯝꯗ ꯅꯥꯄꯠꯀꯤꯗꯤ ꯆꯪꯕ ꯌꯥꯕꯒꯤ ꯄꯥꯎꯒ ꯂꯩꯇꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦꯕ ꯄꯨꯔꯥ ꯍꯥꯏꯗꯤ ꯔꯦꯗ ꯃꯇꯝ ꯖꯣꯟ ꯈꯔ ꯆꯪꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯃꯃꯤ ꯇꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯤ ꯑꯣ ꯑꯗꯣ ꯅꯥꯄꯠꯇꯒꯤ ꯊꯣꯔꯛꯈꯤꯕꯁꯤ ꯀꯃꯥꯏꯅꯒ ꯊꯣꯔꯛꯈꯤ ꯏꯔꯥꯡꯁꯤ ꯀꯃꯥꯏꯅ ꯑꯩꯗꯤ ꯇꯧꯒꯦ ꯏꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯍꯧꯕꯗꯒꯤꯀꯣ ꯌꯨꯝ ꯃꯩ ꯆꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯏꯁꯟ ꯅꯤꯛꯄꯅꯤꯅ ꯇꯅꯦꯡ ꯍꯅꯧꯗ ꯁꯨꯅꯨꯗ ꯂꯥꯟꯊꯣꯛꯑꯒ ꯂꯩꯕ ꯑꯗꯨ ꯂꯝꯃꯩꯗꯣꯡ ꯌꯧꯁꯤꯜꯂꯛꯄ ꯂꯝꯃꯩꯗꯣꯡ ꯌꯧꯔꯒ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯕ ꯆꯥꯛꯈ꯭ꯔꯦ ꯅꯪ ꯊꯣꯛꯄ ꯇꯧꯔ ꯑꯩ ꯑꯙꯥꯔ ꯀꯥꯔꯗ ꯈꯛ ꯄꯨ ꯂꯥꯛꯑꯕꯅꯤ ꯀꯔꯤ ꯈꯔ ꯀꯣꯛ ꯒ꯭ꯌꯥꯟ ꯆꯣꯏꯗꯅ ꯀꯨꯊꯤ ꯅꯨꯡꯊꯤ ꯀꯔꯤ ꯈꯔ ꯂꯣꯏ ꯄꯇꯥꯟꯗ ꯂꯣꯏ ꯆꯥꯛꯎꯔꯦ ꯏꯁꯥꯅ ꯈꯔ ꯁꯣꯟꯕꯒ ꯑꯣꯀꯦ ꯃꯩ ꯆꯥꯛꯄꯗꯗꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯨꯛꯁꯤꯡ ꯈꯛ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯆꯥꯛꯈꯤꯕꯅꯤꯅ
ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯇꯤꯚꯤ ꯌꯦꯡꯅꯕ ꯀꯥꯏꯗ ꯑꯗꯨꯝ ꯊꯝꯃꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯤꯚꯤ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯒ ꯀꯃꯟ ꯀꯤꯠꯆꯟ ꯄꯨꯟꯅ ꯊꯣꯡꯉꯒ ꯆꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯂꯩꯔꯤꯕꯁꯤ ꯔꯥꯏꯁ ꯀꯨꯀꯔ ꯑꯗꯒꯤ ꯆꯐꯨꯁꯤꯡ ꯎꯌꯥꯟ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯖꯣꯏ ꯀꯣ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯔꯧ ꯁꯦꯔꯧꯗꯒꯤ ꯁꯦꯔꯧꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯅꯔꯕꯣ ꯆꯪꯕꯁꯦ ꯈꯔꯗꯤ ꯍꯧꯅꯔꯦ ꯌꯨꯝ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟ ꯍꯧꯒꯠꯅꯕꯀꯣ ꯑꯗꯣ ꯑꯅꯝꯕꯗꯤ ꯆꯪꯕ ꯂꯩꯅꯗ꯭ꯔꯤꯕ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯁꯥꯅꯕ ꯄꯩꯁꯥ ꯒꯃꯦꯟꯅ ꯄꯤꯕꯤꯔꯛꯄ ꯂꯩꯔꯕꯣ ꯂꯩꯇ꯭ꯔꯤꯕꯀꯣ ꯄꯩꯁꯥꯁꯦ ꯈꯔ ꯑꯃꯗꯤ ꯄꯤꯔꯛꯄꯁꯨ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏꯒꯨꯝꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃꯒꯨꯝꯕ ꯄꯤꯔꯛꯄꯁꯨ ꯂꯩꯔꯦ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏ ꯁꯣꯝꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯥꯟꯅꯕꯒ ꯂꯩꯇꯕ꯭ꯔꯥ ꯇꯥꯟꯅꯕ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯐꯥꯎꯗ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥꯁꯨ ꯄꯤꯔꯛꯇ꯭ꯔꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯁꯤꯗ ꯂꯩꯕꯗꯗꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯃꯔꯨ ꯑꯣꯏꯅ ꯁꯤꯃꯗꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯍꯟꯕ ꯄꯥꯝꯃꯦ ꯏꯁꯥꯒꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯀꯩꯅꯣ ꯁꯨꯒꯅꯨꯔꯣꯝꯗ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯝꯃꯤ ꯑꯩ ꯗꯨꯀꯥꯟ ꯇꯧꯋꯤ ꯗꯨꯀꯥꯟ ꯇꯧꯋꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯗꯨꯀꯥꯟ ꯐꯝꯕꯗꯤ ꯌꯥꯔꯝꯃꯔꯣꯏ ꯂꯩꯇ꯭ꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯀꯃꯥꯏ ꯇꯧꯕꯤꯔꯣ ꯂꯝꯕꯤꯁꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯐꯪ ꯑꯐꯪ ꯁꯨꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯌꯥꯎꯔꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯠꯄ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯝꯇ ꯃꯇꯦꯡ ꯄꯤꯔꯛꯇꯕ꯭ꯔꯥ ꯈꯔꯗꯤ ꯌꯦꯡꯉꯦ ꯑꯗꯨꯝ ꯂꯨꯄꯥ ꯍꯥꯏꯗꯤ ꯆꯥꯝꯃ ꯆꯅꯤꯒꯨꯝꯕꯗꯤꯀꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯄꯨꯅꯅ ꯌꯦꯡꯕꯤꯕꯗꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯗꯣ ꯌꯨꯝ ꯁꯥꯅꯕꯒꯤ ꯄꯩꯁꯥꯁꯦ ꯍꯦꯛ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯌꯨꯝ ꯁꯥꯕ ꯍꯧꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯆꯪꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯈꯜꯂꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯄꯤꯔꯛꯑꯒꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯨꯝ ꯁꯥꯔꯒ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯒꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯆꯪꯉ ꯂꯩꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯋꯥꯈꯜꯁꯤꯅ ꯆꯪꯉ ꯂꯩꯒꯦꯗꯤ ꯈꯟꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯇꯪ ꯇꯥꯕ ꯑꯃ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯍꯥꯟꯅ ꯊꯣꯛꯂꯛꯄꯗ ꯋꯥꯈꯤꯕ ꯆꯥꯡꯗ ꯑꯉꯥꯡꯁꯤꯡ ꯆꯪꯁꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯈꯤꯕꯗꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯝ ꯃꯇꯤꯛ ꯋꯥꯅ ꯊꯣꯛꯂꯛꯈꯤꯕꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤ ꯀꯩꯀꯩ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯊꯣꯛꯄ ꯉꯝꯗꯅ ꯒꯥꯔꯤ ꯔꯟꯖꯤꯠꯅ ꯏꯁꯀꯣꯠ ꯊꯣꯛꯂꯛꯈꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯂꯛꯈꯤ ꯒꯥꯔꯤ ꯑꯃꯗ ꯇꯧꯔꯒꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯋꯥꯟꯊꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝ ꯆꯥꯎꯅ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯤ ꯂꯩꯔꯒ ꯇꯪ ꯇꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯆꯪꯕ ꯄꯥꯛ ꯆꯪꯕ ꯑꯣꯀꯦ ꯃꯔꯨ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯇ꯭ꯔꯣꯃꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯒꯤ ꯑꯀꯤꯕ ꯐꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪ ꯇꯥꯕ ꯑꯃ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯔꯦ ꯌꯦꯡꯊꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯆꯪꯕꯗ ꯑꯗꯨꯃꯛ ꯑꯀꯤ ꯇꯨꯖꯨꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯊꯝꯃꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯔꯧꯗꯩꯅꯤ ꯁꯥꯔ ꯁꯦꯔꯧꯗꯒꯤꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗꯤ ꯃꯩ ꯆꯥꯛꯈꯤꯕ ꯃꯇꯨꯡꯗ ꯁꯥꯕ ꯍꯧꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤꯕꯨꯗꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯣ ꯏꯈꯨꯝ ꯃꯥꯒꯤꯗꯤ ꯄꯩꯁꯥ ꯑꯝꯇ ꯆꯪꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯑꯅꯤꯁꯨꯕꯩꯐꯧꯗꯤ ꯆꯪꯉꯦꯕ ꯑꯗꯨꯒ ꯂꯥꯁꯀꯤꯗꯨ ꯆꯪꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯕꯗ ꯀꯩꯝ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯗꯤ ꯑꯀꯤꯕ ꯀꯩꯁꯨ ꯐꯥꯎꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯩꯗꯤ ꯑꯗꯨꯝ ꯀꯤꯕ ꯑꯗꯨꯝ ꯐꯥꯎꯅꯤꯗ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯁꯥꯖꯤꯜꯂꯨꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯏꯕ ꯇꯦꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯕꯤꯒꯨꯝꯕꯀꯣ ꯑꯗꯨꯒ ꯄꯇꯥꯂꯦꯟ ꯑꯃꯈꯛꯇꯪ ꯁꯦꯔꯧꯗ ꯊꯝꯍꯟꯅꯤꯡꯉꯦꯅ ꯕꯇꯥꯂꯤꯌꯟ ꯑꯃꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯤꯅꯦꯕ ꯆꯤꯡꯒꯤ ꯂꯝꯒ ꯅꯛꯅꯕ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯒꯚꯔꯟꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯥ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯥꯏꯁꯦ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯄꯥꯡꯗꯕꯒꯨꯝꯕꯅꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯟꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯑꯣꯏꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯃꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯉꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯥꯗꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯔꯥꯞꯄ ꯀꯩ ꯆꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ
ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯟꯊꯔꯦꯕ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩ ꯁꯥꯕ ꯇꯝꯕꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯇꯧꯔꯛꯄ ꯂꯩꯈꯤꯕ꯭ꯔꯣ ꯑꯗꯨꯝꯕ ꯀꯩꯝꯇ ꯍꯥꯟꯅ ꯂꯥꯛꯏꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯌꯧꯔꯛꯇꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯝꯕꯒꯤꯗꯤ ꯑꯗꯣ ꯌꯨꯝꯁꯦ ꯀꯩꯒꯨꯝꯕ ꯑꯍꯨꯝꯁꯨꯕ ꯐꯦꯁꯀꯤ ꯄꯩꯁꯥꯁꯦ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯇꯥꯕꯅꯦ ꯑꯁꯤꯗ ꯂꯤꯂꯤꯞꯁꯤꯗ ꯊꯨꯞꯆꯪꯈ꯭ꯔꯅꯤꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯈꯜꯂꯒ ꯑꯥꯗꯗꯤ ꯁ꯭ꯀꯨꯜ ꯀꯩꯀꯩꯗꯣ ꯑꯝꯇ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯍꯥꯡꯉꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯗ꯭ꯔꯦꯕ ꯃꯤꯗꯣ ꯀꯌꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯁꯤꯗ ꯏꯆꯥ ꯅꯨꯄꯤꯗꯣ ꯊꯝꯃꯒ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯅꯦ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯁꯦꯔꯧꯗ ꯁꯨꯒꯅꯨꯗ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯁꯦꯠꯑꯞ ꯇꯧꯔꯒ ꯐꯖꯅ ꯑꯗꯨꯝ ꯍꯥꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯆꯪꯕ ꯃꯆꯥꯛꯁꯤꯡꯁꯤ ꯐꯪꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨ ꯀꯤꯅꯕ ꯆꯪꯕ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯀꯥꯟꯗ ꯋꯥꯠꯂꯤꯕ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯆꯪꯕꯁꯤꯡ ꯑꯁꯤ ꯊꯝꯃꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ ꯃꯁꯤꯗꯤ ꯉꯁꯤꯒꯤ ꯃꯥꯏꯛ ꯃꯦꯟꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯅꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯁꯥꯔꯒ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯃꯛꯄꯨ ꯈꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯇꯨꯅ ꯁꯥꯕ ꯍꯧꯕꯁꯨ ꯌꯥꯎꯔꯦ ꯈꯔ ꯑꯃꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯃꯛꯄꯨ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯂꯤ ꯏꯔꯥꯡꯁꯨ ꯅꯦꯝꯊꯔꯕꯅꯤꯅ ꯌꯨꯝ ꯀꯩ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯔꯕ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡ ꯁꯥꯔꯒ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯥꯟꯇꯤꯗ ꯍꯜꯂꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏꯛ ꯃꯦꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯌꯥꯝꯕꯒꯤ ꯀꯥꯏꯔꯕ ꯅꯤꯖꯔꯤ